이마 지금만 지겠지 뭐. 3, 2, 1, let's go. Let's go เลยดีเลยแท้ Kaino lady bo ปวดเนี่ยปวด Kay report ปวดอะไรสินะเตี๋ยชีเดียขังเดีย Ikay am khangdi sinu pa se Kay gino mi phanek rak ta ko hum sanai si ba Phanek ka se loi tare ba Kay sarage ba se แต่ถ้านั่งพันธุ์พิรอนเจเนี่ยผมนึกไปแต่แต่ Mi firit phiron se ka do bai ta ta pai no ba Namai do ikay dro อีกไก่ปีเดียนะอ่ะทบไปชินะทับดูบ่นั่งจีบุกเกตไปไก่ดูบ่ไก่ปีเดีย Ngai kho daring them Nang ai si dai se lok thok bra ลูกทุกเตี๋ยไอ้คนต้องแต่งงานกันนี่มุนเนียงเลยกันนี่ไก่เนาะไก่เนาะไอ้คนต้องสมุนเนียงเลยดูบ่นี่ลูกเตี๋ยนะ Nang sa hapsang gri do kay no do เตี๋ยชิลิบ่ Hapsang gri do dia Besok hap dia. Nang sa hapsang gri do dia Biro sa Daring them si yawar si di habane Daring them Biro hai ka se พับติดพับเนี่ยต้องเชื่อ Daring them Biro mo habane 세세 또 깝건지 세세 เอ้ยจุ๊บมาจับมันลงถงเรานักใครเลยไอ้เจ้านี่เอาไปถงเรา 봐봐 공가한 거지 빠물 뜨끈한데. 하이마. 아까 알아오게 아까 알아오고 왔다. 예. 이비마. 난 카페 높게 오르게. 하이로 이비마 까나는 거리 떠오르게 봐. 세또 세 나사수 언니봐 나때 나봉음 이사우사우 레냐 시다 이사다 가나 락사도 이노 거리 떠오르게 봐 시보. 아두 세살로 하. 얌토네 아이고 세살로 너 바보. 토인 톡봐. 아이고 너 반이 셀로 하지 뭐. 에이 첼로지 첼로드나 남몰다. 아이고 너 반이 에이, 셀로 제철로, 하지 제철로. 남몰. 난 첼리 첼로해. 지보 아이고 너 셀로 하지 뭐. 지보 셀로 하지 뭐. 봐봐 세살 찌개! 아이, 아이마 찌개, 찌개 하나 먹자다. 이마 지금만 찌개지 뭐. 이마 짜이고는 반역체로 하지 뭐. 이마 지금만 찌개지 뭐. nâng mà sáu sáu này lấy nè ichabu nia mà mang cái cái bắp pi vào hay bữa xe lấy cái mà mang sẽ ai bụi cái bắp pi vào nát rồi chi bụi isa bốc sẽ phải mà hay rồi sirum đấy sẽ lấy cái mà mang cái ai bụi mi khá thà ra cái hình hay bro cái gì vậy người nó 바보. 이베마 미삭도 가나 너 하요 봐. 하요 이베마 마삭도 하요 봐. 너무 신네. 마타박도 머루 연게 봐. Aidi yerum leba cha charuba ne adu dai duro nupa ma yerum sigam na chat Hey, nang ako! yerum loi tuga 땡알고 봐. 자 마시는 비지 안 오버리자 아두다 와리 시대디. 아이고 이베마다 하라즈멘 또기 맞다. 이베마 넌 거림도 빠글거려. 니 봐도 아이 나이게 봐. 거림도 와르노 나붕 내리시니. ê xoay đã cân bớt xả với mà hút tên nè nhục pa to phăng đi phao cái nè nâng phanh to ở trong xe cái tầm này 에라 마그 뭐좀mit강 마나 아이기 진짜 너 배우 진짜 야브라 이베마 아이 잘래 가이가들로 삼그랍니다 미부가 나노. 아이 미도디 미도 미야 해보가 나노 미 봐. 아또 미도가 나노 봐. 아스 미도디 미도 허이 미도 좀 할래. 난 로컬 링 로우지 난. 하 허이 그랑 할래. 지금 답살로. 암 답살로. 아이 바잖아 하이게 봐 아이 거의 이베마다 하라스멘트 왜 하이바 아이 목판에 켈란 바니 바도 아또 나가 잘 하여들어. 뭐 산타 도 그래 두디. 하 안다 도 그래 로이 까이라 봐 아이게 빰바데 와 이베마 아이디네 호렌 모이 미두다네 야야나 하이라마게고 ima nang chop cha jani ko 까이노 낭 하이두보 아이나 실리지부 낭기 파타나 브로 아독 얌 파리바 누파두보 adoi su pam dre ti pam dre aidi habi di haisini ko haing 아이노 lo 니 chop cha jani 마시앙지보 nè cây mà tang ino khơi thavaga mà để đó cái này đi được 오카슈나티다 마보 이모 오이자기엔 하이락바 ha 아두가 누파두수 얌 파바 ô 타바까지 얌 짜옹 떠웨예
마가서 하나 강나 마네다. 누파도나 수네 얌밤자 말래. ꯍꯣꯏ ꯏꯅꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯏꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯂꯨꯝꯕ ꯍꯦꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯂꯨꯝꯕ ꯂꯥꯛꯄꯅꯦꯅ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯦ ꯑꯇꯩ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯕ ꯅꯥꯟꯅ ꯆꯩ ꯆꯥꯗꯧꯅꯤ ꯃꯥ ꯍꯣ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯥꯗꯣ ꯄꯟꯕ ꯁꯨꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯑꯦ ꯀꯔꯤ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥꯅꯦ ꯑꯩ ꯇꯧꯒꯦ ꯑꯃꯨꯛ ꯊꯣꯛꯇꯨ ꯊꯣꯛꯂꯛꯈꯤꯁꯤꯅꯣ ꯍꯣ ꯅꯪꯗ ꯅꯠꯇꯤꯌꯦ ꯂꯥꯏ ꯐꯅ ꯂꯥꯛ ꯍꯥꯏꯔꯁꯨꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯍꯥꯏ ꯇꯦꯡꯗꯦ ꯍꯦ ꯃꯁꯤ ꯑꯉꯥꯎꯕꯤꯁꯤ ꯀꯩꯅꯣꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯗ ꯁꯨꯝ ꯂꯩꯍꯟ ꯇꯥꯔꯦꯅ ꯑꯩ ꯅꯥꯛꯇ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯃꯥ ꯅꯪ ꯍꯌꯦꯡ ꯆꯣꯞꯆꯖꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯕꯨ ꯃꯥꯒꯤ ꯐꯠꯇꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯦ ꯁꯦ ꯄꯪ ꯇꯧꯔꯤꯅꯤ ꯃꯥꯅ ꯌꯥꯗꯦ ꯄꯣꯠꯇꯦ ꯑꯩ ꯍꯥꯏꯒꯦ ꯈꯪꯗꯦ ꯈꯪꯗꯦ ꯌꯦꯡꯉꯣꯏ ꯅꯪꯅꯅꯦ ꯐꯅꯅꯕ ꯁꯤꯟꯒꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯩ ꯀꯩꯊꯦꯟ ꯉꯥꯏꯈꯣꯅꯦ ꯄꯨꯡ ꯀꯥꯎꯏꯟꯍꯦ ꯌꯦꯡꯉꯣꯏ ꯊꯥꯁꯨ ꯐꯥꯖꯤꯜꯂꯛꯑꯦ ꯀꯥꯒꯤ ꯁꯦꯟꯗꯣ ꯍꯣꯔꯦꯟ ꯏꯅꯦꯅ ꯀꯩꯊꯦꯟꯗꯩ ꯍꯜꯂꯛꯑꯒ ꯄꯤꯔꯒꯦꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯦ ꯉꯍꯥꯟ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯗꯨꯁꯨ ꯀꯛꯇꯣꯏꯅꯤꯀꯣ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯏꯅꯦ ꯆꯠꯂꯒꯦꯀꯣ ꯏꯅꯦ ꯃꯁꯤꯗꯤ 시봉이 왜 마시들 나오네 ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯖꯕ꯭ꯔꯕ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯛꯑꯣꯕ ꯂꯩꯇꯦꯗ ꯇꯥꯃꯣ ꯀꯗꯥꯏꯗꯩ ꯁꯦꯜꯅꯣ ꯁꯦꯜꯗ ꯍꯥꯏ ꯂꯩ ꯑꯩ ꯑꯃꯨꯛ ꯁꯦꯟꯗꯣꯏ ꯍꯥꯞꯄ ꯁꯤꯡꯕꯤꯒꯦꯗ ꯏꯁ ꯌꯥꯔꯦ ꯆꯣ ꯁꯦꯟꯗꯣꯏ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯒ ꯂꯧꯔꯤꯗꯣ ꯀꯌꯥꯔꯛ ꯁꯨꯔꯦ 아이고 나랑 얘는 명 연기의 ꯍꯣ 셀들이 ꯑꯗꯨꯗꯤꯅꯦ ꯐꯤꯒꯤꯅꯦ ꯂꯪ ꯂꯧꯊꯣꯛꯈ꯭ꯔꯦ 따오라다오니네 너 아이 미술라 아니 까나디는 또 한번 줘봐 ꯑꯁ ꯉꯝꯃꯔꯣꯏ ꯆꯣ 조금 암다 한번 줘봐 아이기다 ꯑꯁ ꯇꯜꯂꯦꯕ ꯇꯥꯃꯣ ꯑꯁ ꯅꯪ 젠틀비 ꯂꯧꯊꯣꯛꯆꯣ 말고요 ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯗꯤ 아씨 너 거기 비행하기 막 칼지기다 짜가짜가 강남 너희 딸래봐 제 아코이디니 가봐 락가로기 강해나 ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯃ 이스 ꯊꯣꯏꯕꯤ야 ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯕꯨꯡꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯣ ꯏꯆꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯑꯪ ꯏꯆꯦ ꯍꯣꯏ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯈꯔ ꯊꯝꯃꯝꯕꯅꯦ ꯃꯤ ꯆꯪꯕ꯭ꯔꯥ ꯀꯥꯏꯅ ꯈꯔ ꯌꯦꯡꯉꯝꯃꯨꯀꯣ ꯍꯣꯏ ꯑꯩ ꯀꯨꯏꯔꯛꯑꯣꯏꯕ ꯀꯥꯎꯅꯤꯀꯣ ꯃꯣꯟ ꯃꯈꯥꯗꯅꯦ ꯊꯝꯃꯝꯃꯤꯗꯣ ꯍꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯄꯤꯔꯒꯦꯅ ꯉꯥꯏ ꯂꯩꯔꯕꯅꯦ ꯍꯥꯏꯗ꯭ꯔꯥ ꯗꯥꯅꯤꯡꯊꯦꯝ ꯍꯣꯔꯦꯟ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯌꯦꯡ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ 에이 강대 너코이 누비행아가 자미나 바이디 딸래 너무 해지니거 어코이 젠노미가 자미나게라 나 들어가 너코이 여러도 걸어서게 자미노 ꯑꯁ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ 어두 왜 똑세레나 ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯗꯥꯅꯤꯡꯊꯦꯝ 오이 ngam ꯌꯥꯔꯣꯏ 뭐해봐 ꯍꯥꯏꯕ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯍꯥꯏꯕ ꯂꯥꯛꯇꯦ ꯌꯥꯔꯣꯏꯗꯅ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯩ ꯅꯤꯡꯊꯦꯝ ꯅꯪꯅ ꯄꯣꯠ ꯆꯩ ꯄꯤꯈꯤꯕꯤ ꯈꯨꯔꯥꯏ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯥꯟꯁ ꯇꯧꯅꯤꯌꯦ ꯃꯗꯨꯗ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯆꯞ ꯆꯥꯔꯅꯤ 그이노 하시고 친구요 ꯑꯁꯦꯡꯕꯩꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯊꯧꯔꯣ ꯆꯠꯂꯁꯦ ꯑꯩꯈꯣꯏ ꯁꯦ ꯌꯥꯎꯁꯪ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥ ꯇꯣꯛꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯇꯜꯂꯤꯔꯣ ꯄꯥꯝꯖꯕ ꯅꯪꯒꯤ ꯌꯩꯇꯒꯤ ꯑꯣꯏꯅꯤꯡꯕ ꯅꯃꯥꯡꯗ ꯀꯅꯥꯁꯨ ꯎꯍꯟꯅꯤꯡꯗꯕ ꯑꯁ ꯇꯣꯝꯃꯤ ꯆꯠꯁꯤꯂꯥꯛꯑꯣꯕ ꯑꯩꯈꯣ ꯅꯪ ꯇꯧꯏꯁꯤ ꯌꯥꯝ ꯂꯥꯜꯂꯤ ꯑꯩꯈꯣꯕ ꯆꯠꯁꯤꯂꯥꯛꯑꯣꯕ ꯃꯕꯨꯡ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯁꯤꯂꯥꯛꯑꯣꯕ ꯁꯦ 이샤시디 와칸 누가이답 떠라누세 아두 낭부 호렌 타번기 드레스가 레디 떠라브로 ꯃꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯖꯥꯅꯥꯅꯦ 호이바 마니아바 또 놈이네 난 요런지 못하러 ꯆꯠꯁꯤꯂꯥꯛꯑꯣꯃꯤ 이샤나 누마이 까쁘시 이빠 이행바 얘라 나빠야 니무차 이차 티엠블라리 마빠 까나이 마차노 미 우싯키드레다 ꯍꯩꯃ ꯃꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯉꯥꯏꯈꯨꯑꯣ 에이 까나까나노 스와이드 사랑 가랑냐 이차 어? 까나까나노 사랑 고랑냐 ꯃꯣꯏ ꯄꯥꯕꯨꯡ 바보 ꯀꯩꯗꯧꯔꯒꯦ 그동이 바보 세 ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯆꯠꯂꯁꯦꯕ ꯃꯣꯏ ꯄꯥꯕꯨꯡ 세 네 너희는 이제 시대 그대로 해봐 ꯆꯠꯂꯁꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯣꯏꯔꯅꯤꯌꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯄꯥꯒ ꯃꯕꯨꯡꯒ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯍꯥꯏꯕ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣꯕ 염시디
아몸 사비 낭기 뭐야 까리 마밍도 까리 해봐 까나부노 까리 까나노 봐 까리 에라 에라 난토이 마네 난토이 해봐 난토이 난토이